Imphal East District के लमलाई केंद्र के मनुंग चना लेबा यांगपोपी शांति खोंबाल अमसुंग सौबुंको खुनौदा कुकी खुलाई पाइबा सिंगना लौ सुरिबा लौमी सिंगदा सबक सुबा यारोय हाइना की हलखरे थौदो थौफमदगी फंगबा पाव अमगी मतुंग इना ngase ayupung mapanom tarakpada hairiba chinga naknana leiriba lawfam sing asida lawmi singna thabak sudana leiringaida lawfam adudagi supnatagi meter chani rom tamak lapna leiba chingi mafam dagi kuki militant sing aduna athiba khol wahi wata sizina aduna mafam asida law suba yaroy nathwai hining labadi yam thuna mafam asi thadoktuna chatko haina larotuna aki akang pirakhibani hairi Kuki militant singna larokiba mafam asi yangang pupi khulgi uyok chingni adubo kuki kulai paiba singna irang asi hek hobudagi makoi bunker sajanduna leibata natana hari mafam asi dagi yamna toina nongmai kablak kiba mafam amani haire thaudo adu thokle hek tabadagi manak nakpada leiriba security force sing amadi yangang pupi police kangbuna laktuna yengsen kiba ka loina paundaba thaudo sing thoktanaba akan ba section thorang lokhatki tungda amuk hana security gi akan ba section thorang ka loina lawmi singna masa masa gi lafumda thabak subauki इसामक्ता थेंगजबने असिदा चलगा सन पुनथोकपको सन पुनथोकपा अदुगा अखोई साइदा सिनौगिं थबक सुरिजिंजे मोय सुई अदुदा आइजे हानबा लाउरकपददी बा ओइरोदबा अदुगा अनिरक सुबा लाउजे यंग मतमदा अदुगी मतुंगदा अनिरक अहुमलक लाउरेइबजे मोइना फजदबा लोनदा हाइतारे अखोइगी मैतैदा फजदबा लोनदा सिनरका लाउरकपने का चपचाबती कनो तौरे हाइनिंगद्रेको फजदबा लोन दा हाइतारेने अदा तौरगा लौसुबजिंगदा किहन खंगन हाइतारे अदमाइन तौरे ममांगदा सिगी जगाजिददी ngasi nahanmane duga mamangda thanapupi khundaju adamaina sumaina laure khole haibagi pau tabadi lei khoi thangnaba khunda haitare aduga khoi sigi oina di ngasi laure jina hanman